mafam tongan mafamsingda khongjang jangsinbagise oza khoi thengnai handaki issue si khakta na te ko oza issue khuding makta khoi mafam khuding maki khongjang jansinba protest obas thengnai adumapu khongjang phanayam jangjalasu protest phanayam tawrasu khoi masigi impact oiba outcome di oza khoi ngasibo uba phangdri masida mukna bada asok apan yaw basing jamarana itaraga personal taraga hek tok baso gasu tu kuina maduna ariba chen tharaga imungda hena financially wahan bagi phibamji tare sisima miyamna yam chauna ore adumakpu ozana hojik akhigi haidi political ideology mada tawrakanda akhigi ahongba ma porakpagi harje hojik paliba akhigi laingakta yaubiriba legislature sing akhigi representative sing sidi akhigi masa masagi will sidi pura yon thokkhibagi chap chaba mamidi ure ko sigi phibam phawda ozai khoisi makhoi chap chaba hojik si ore habada akhoi congress manga je hundo masi makhoi tara du su khaido se boza lem horiba moi sing je pula punjalaga si phibam je khoi si yore akhoi bjp dagi khoi toksarage habagi keno se oza leite ba haji vote ka naksala pani na hoina chung tok ning oi ba mo adui batargadi khongjang jangchali kana ba poraktre oza nga na khoi curfew numit pung hajik sangdore isini ne oza extend tawra isini adu miyoi ba khoi su hingda yadamnina chakhaw ilan sida amaga khoi hatong na su yadamnina khoi gi survival sida dum hingda su yadabani na noma gi nomai khara kauni ni gi khara ka humni gi khara kauna numit tha khara gi matungda di pukaw bai phibam ne buza laise adu betar ga di ngasai gi will jima di yaudre harabani na akhoina thagat khibani na makhoi si akhoina chingdaba yabani na uza awon ba habasi makhoina porakani political will na porakani habadi uza thajadre ba kai ronda moi gi will lo yon thokramni na adu betar ga di makhoi gi awon ba porak ba habasi people singna porak targadi uza ngangani habagi thajabasi laite uza sing matang si kari kamai yengbe sigi matang da aigi observation ama thamu hai targadi side de aingonda di aigi contradiction ga ataiga ka khena blai ko aidi india gi election da saruk yariba india gi political party gi framework ta lairiba any regional ogera kari ogera me apuna mas aigi me da gi sab mane ba maram di they are all organs of the indian state ne ko adra aigi contradiction na indian state duga contradiction ne ko I want the BJP haibalite congress haibalite they are all some same I want the same mane ko aduna masine da congress ki lenga BJP ki lenga haibamaga aduga aidi maili na jade ko masina tai omani madudi miyamna matam vote to adu adaduna mafam mani thengnari ba posidi akoina thengnari si indian state ki mai keno amane ko adu tagadi indian state asia maside da akoina karamba aidi akoina political party amada vote lepaga vote karabo korpa the constitution da wasak lawraba ai chi thajaba ngakani kokani constitution kairo india gi unity integrity adu adaina ngaba india gi lo nga ka khumna gani na mai sharing to bodi yawroba kamusing aduna people gi manipur gi people gi aspiration asa masi thungan gani haibasi madi ai ngasari haijeri si adugi area tu ne ko sida BJP congress ki wari na teba ai contradiction di india gi CPI ogera CPM ogera regional MPP ogera congress ogera BJP ogera whatever india gi election da yauri ba participate tawri ba india gi lo nga kan india gi mayam asiga masi ai gi meng da gi moising asi amatang oina consolidated whole in uzai ba yi oina di ado sidaiga sigi ideology se karmaina aikogi sigi manung sigi da natraga sigi mapan sidai da aikogi political aspiration ama aikogi political ideology ama aikogi national commitment ama karmaina porakpa yagadagi haiba masigi ideology du ne ba koina framework to bodar karidi sigi manung sidadi nangi aspiration du shoy oroiba maram di sigi posidi tongana pot amane ba indian state ki oiba framework architect pot amane ba ko maram di moisu india gi unity integrity adu mayam sing si kai bi yadi na any BJP ogara congress ogara sipa ngak ka to rimne moisu ko asina ga to agency mayam force mayam sina do rimne ba ko ada matam gi matung ina ngak moina palap nga da moi do khara pen dam ngak handok nu gaina ngak sanabdu do ngamam ne bu ko si hoji bokta so far sathara iba 75 years haitare ko
1947 dagina o 76 sanga iba wari bo ko sigi mayam asida thengnari ba khoi contradiction mayam akhoi keno mayam singa se masigi pot asine bo ko cd pot asidi yamna aruba manungi oba aru mayam leigre ada sing haki momentary oina politically aina bjp mla sing dharo adi congress ki mla sing dharo haidana aigi phongdok padu natteba akoina aigi oba pungningi moti ko lariba posidi wadiba moigi oba political framework tuna moigi moijesanu madudi moi masen thengna jara sanu ko adai dude da id interfere tawde yawsu yawningde yawsu yawde ko aduga hingba yananbagi matamatanggi meeting na bon pangloina bani tongambamni aduna pot amani aduga chap chaba aikogi national ideology ma thamjai ta gadi political ideology ma lei jai tar gadi aikogi tawduri posi karino aidu mek semum sangeba aduga thengna doi si krai do mek semum sangeba ngalega mai bjp tong ngale congress ong adudi yaroi ko sab chana aikogi state ama da laura ka aikoina the india gi framework manung do orasu india gi framework ki wang madu orasu aikogi political national commit aikogi ideology se karmaina nga thamgada gi haiba adugi political framework ama political ideology ma thokpa ngamdri bo jik laiba porse people gi puning da budi phawba consolidate oiba mong da thoa kanda akhoi panam se sinena thambang ambagi level amada hojik se madu leitabagi potune buko adu ngam tar ga de akhoi su dum thengna ba yane buko ada dai du gi area tu ne na thamje ningi di moi political ki vote ki kari gi haki adu da gi du nate aduga aigi meng dagi di hojiki leni ba pose any political party ama election commission of india da resta toroga vote thenari ba vote lepi ba kaidori ba aduga vote tawdaga su independent tholeba mayam punamak se masidi wakhalon amakhtani samani moi political giangi matungina nga ki wa haina buduna amane bako aduga moi mayam se di aigi meng dagi di aidi group amakhtani lojey ba aidi aigi political ideology dadi ana haiba mayam sing asiga akoi kamdong na thengna ga dage kamdong masigi wangmada akoi kamdong masigi political magi keno sigi wangmada akoi karamba political ideology ama akoi establish tawdage amadi maduna akoi si kamdong na pugodage haiba wakhalon dai du ne khana ningi di okay thank you very much zasida mu akoi ki